ISTV Manipuri pau meeting tabira bapuna mapu taram noksari ngasi gi maroi babauda miyam gi lamsing maira oi khraba sapam Robin Hood ki lana thauram ngasi tongan ba purup kaya gi mioi sing yauna ima khuntogan bisanglen da pangthokre Manipur singkup sana thugaina bo honarakpada yengduna leithokpa ngamloi haina social activist RK Ranendra Sitna phongdokre amadi Churachandpur gi hauzik oiba phibamda CM natraga minister amata chatuna yengsindaba asi achakpa maida gi hejin bagi thawongni haina Kim Gangte na phongdokre Pau sandokna pizari Manipur da inner line permit system chana hangadabani haina Joint Committee on Inner Line Permit System Manipur na miyamga loinana Changchilakpa khongjangda chatkiba July gi tang 9 da Manipur Police ki makuta laikhidraba Anand Singh Higher Secondary Academy gi mahiroi larik yengbam lekai dagi sapam Robin Hood ki lana thauram ngasi tongan ba jati kanglup kaya gi mioi sing yauduna kanglup sing adugi lining laishon ga loinana DM College campus ta leiba ima kunthokhan bisanglen da pangthokre Ayuk kipung mapan makai dagi haukiba thorum asida pena seisak maitai laishon Hindu laishon kabui laishon Christian laishon amadi maitai pangan gi laishon sing pangthoktuna thorum asi pangthokre amaromda khurai larik yengbam lekai de leiba mahaki mayumda su leikhijabagi maphamda miyamna ikai khumnaba utpaga loinana chatnabi gi thorum sing pangthoki imung manunggi mioi sing yauna mahairoi amadi miyamna leikhijaba Robin Hood ki photo da leishu katuna ikai khumnaba utki Ngasigi thoram masibu miyam na yawba lakpada khudong sanabagidamag silila libastingi maikaidagi gari kya sinduna thamki amaromda ngasigi Robin Hood ki lana thoram asida asoi angam thoktanaba amadi pamdaba thodok thoktanaba police ki maikaidagi section thorang kya lokhatki Manipur singkup sana thugaina bo honarakpada yengduna leithokpa ngamloi haina social activist RK Ranendra Sitna phongdokre wafam asingasi National Identity Protection Committee NIPCO gi Tara mangarak suba mapok kumon thoromga mari leinana magna phongdokhibani Kaisampatsa leiba NIPCO gi ima conference hall da pangthokhiba thorom aduda NIPCO gi president M Medun Maring advisor ke langamba maitai Waina Basandra Sunil Karam L Khuplar Kom Jaliyarong Union Imphal Zone gi chairman DH Golsai amadi Kukui Women Union Manipur gi Rose Mangsi haukimna chingba masak naiba mioi singsu saruk yakhi Wanga kibastingna chahi tara manga gi manungda NIPCO na leibak miyam gi damak pangthokiba thabak thoram singthaki RK Ranendra Sitna lamdam asida khundaminari ba ekhoi masel gi marakta thajana ba walakpa nungshina ba hantharakpa amadi jingnabagi chang wangkhalakpana ngasi ekhoina tangdu laita daba phibam mayoknabani masina apunmagi lichingda pirakpa akaiba sing ngasi gi miyamna nainafam thoi lamdam asida leiriba miyam amadi CSO singna tungi mirol bu aphabal lambi amada Chingduna puna bu honagadabani Manipur singkup sana thugaina ba mioi kanglup kharan honariba asi aikhoina yengduna leithokpa ngamloi phibam asidagi kannana bu honabada CSO singi thodang chawi phongdokhi Tuan ba wakal niyeng makhada aikoi bagi kanglup ki kurup ki ba wakal niyeng na namal lakna aikoi apun mustam da masak khele ko danan thoni na se aikoi nei no thoda aikoi anu yawo lo ko lo bagi himai chun lo bagi ma ke chun lo bagi bagi licing ba gi licing ma madu gi leadership and pi bagi kamai do la kanda ni ko bo na islamana tang da yang alu thoda ma lo gi ne khale NIPCO gi president M Medun Maring na NIPCO na leibak miyam gi damak lokhiba thodang phongdokpaga loinana mapok kumon thoram pangthokpagi nunggi oiba wafam kya thamlakli Manipur imareba ase ekhoina masit tana kahanba se kuna pamte sena harabada chingam sung tamas amatani adubo kananna ba silakwa asigi mayokta ekhoina lepi habesisu ai makna thumjiningi singi leader sing amsung tam leader sing pono mokso Manipur chi kananna bagi dam simbirakta ba political leader sing so Manipur chi ing tapna lehan binana ba machet tawa kalonchi potopidaba Sinbidaba habi wakalun si ina pamje. Churachandpur da hauzik miyam na mai hauna sauringai cherak asida sarkar na amuk achakpa maida gi hejin bire haina hana MP oiramba Kim Gangte na phongdoragli ngasi langol da leiba mahaki quarter da pangthokpa pamwi singa unaba amada mahakna makha taraduna district asida hauzik oiriba phibam masi chief minister laktuna ngasi fawo yengsinbide mahak natana
अतई कैबिनेट मिनिस्टर सिंसु नोंगमतल ओइरबसु लाक्तुना यंगसिंदबा हाइबसी अचाकपा मैदागी हैजिनबगुंबनी हाइना नुंगाइतबा फुंदोखि येलहौंगाइदगी हौना मणिपुरदा पानखिबा निंगथौरोल सिंगा सागोनदुना लेमिनरक्लबा कुकी सिंगबु कनागुंबा ऑर्गेनाइजेशन खरना फॉरेनर नि हाइना ngang asisu yamna laibak thibani amaromda congress MLA amana hauzik churachandpurda hauriba ihau asi shuda laiba lalhauba singna insillaga hauhanba ihau ne haibasi yaningde pass tawkiba bill ahum asi sarkarna matam khara changlabasu khundaminariba phurup mayamgi apam pamdagi wakhalon phaudok minaram labadi hena faramgadabani haiki. Both in the hills and valley, there is no law and order. Karigi ngasi phawa visit to bide. Mahaki cabinet na karigi ngasi phawa visit to bide. Cookies are foreigners. Haina media na su then TV channel khara na su space mayam yam sang na space piba room yam chow na piraga mahoi gumba yam communal gi wangang ba asina maram oiduna su people gi wakhan asida apprehension amala laktaban nate people gi wakhan da kanano ngasi hen na manipur gi hen na ei sina ei na mapuni haina khan base masi yan dalan ba wakhalon ni government has not taken all the stakeholders into confidence. Hit the press da kana interest leibno lao wari sana se hikta haibaduna tabida imungi wari ni leba ki wari ne adu already very seriously consult onaraga tawbadu tawram da badagi mangasi mayam si thopra haina ei khalli मसा मसा के स्टेट सिंह की प्रॉब्लम सिंगना नाथाइदुना थमलगा मणिपुर की युमलो नबा स्टेट सिंह की लुचिंग सिंगना ILPS का मानबा बिल अहुम की मायोक्ता वांगांग बगी मथौ तादे हाइना मणिपुरी एसोसिएशन नॉर्थ ईस्ट इंडिया मानई की प्रेसिडेंट पोत्संगबंग सनामनी न फोंदोखरे ngasi मणिपुर प्रेस क्लब ता पांगथोपा पाउमी सिंगा उनबदा महांगना मखा तारादुना मणिपुर दा यलहोमी कन्नना बचंगसिलक पखोंगजंगबु मेनलैंड इंडिया दा लाना उहन्नबा माइकै क्यादगी होनरी मेनलैंड इंडिया ना सु मणिपुर असि मिसिंग यामदबना थोइना लुमना लौदबगी खुदम अदुमक उरी लमदम असि यलहोमी सिंग कन्ननबा मियामगी अपामबगी मतुंग इना असेंबली ना बिल अहुम पास तौबदा नागालैंड अमदी मिजोराम की चीफ मिनिस्टर सिंगना वांगांग निबसी मथौ नतन मथौ साबनी ILPS सनबदा लमदम असि यलहोमी अमता सोकदब लैते मपालमदगी नौना लाकपसु चंगबा यारो हैबनते पास अमसुंग परमिट पारगा चंगहनबा हाइबनी मणिपुर दा लैबा यलहोमी सिंगना अमना अमबु निंगदोल पोमनना लैबगी महुत्ता नुंशिचानना लैमिनस्ति हाइखी. Any agitations any demand through peaceful means akoina approach to the government of India the hijabada I consider myself it is nothing against or contraventions against any rule but it should be non-violent. I would like to sincerely request and urge to those people staying outside the Manipur in their own respective states. When the inner permit was introduced in Nagaland, so also in Mizoram, so also in Arunachal Pradesh, why none of the states champion political stalwart, why they have not raised any hue and cry issue? Sagai tongalabasu, dharma tongalabasu, akoi punna harauja panan nungshimina lemina gadamani our lemina si haina akoina Manipur ki praja mayam da akoina hangachari loin akoina haijari. मैतै एखोइगी हैनबी अमगुम लोइना दुना लेरिबा मी थागतपगी महुत्ता चिंथनाबो होटनबगी चनबी अस्ति थादोपा मतम यौरे हाइना इपा की प्रेसिडेंट सपमचा जादुमनी फोंदोखरे यंग सोशल सर्विस यूनियन सगोलबन मोइरांग लेरकना कार्डियोलॉजिस्ट डॉक्टर राजेंद्र थांगजंग खुसमनदुना हार्ट की मतंगदा डॉक्टर अस्तिगी मेमदा पांगथोपा मेडिकल कैम्प की थोरमदा वाफम अस्ति फोंदोखिबनी थोरम मदुदा यंग सोशल सर्विस यूनियन की प्रेसिडेंट एन इबोयाइमा मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट वांगखेमचा समजाय अमदी मेरापाइबी मियोय क्यासु सरुग याखी इपा की प्रेसिडेंट सपमचा जादुमनीना मखा ताना हाइखिबदा लेबा की थबक तौरिबा मियोय सिंगबु मियोय खरना मथौ लैतबदौना लाना उबीबा क्यासु याउरी मसि थादोक्तुना अखोय पुन्ना चौखटनबा होनमिनसि हाइबा वाफम थमखी. अखोय मुतैसि एप्रिसिएशन जे हाइसि अखोय सिदनबा सिंगनबा नजेदा हाइबा फोने समियाना इना के खुनी खुलु खुलु तो मना करे बुलारो दर मोलो पे
Chief Minister Mawalongdi, Indian Mawalongdi, Dr. Mawalongdi, Mana Kedong Teduino, Haidana, Labor. Kaya Labor can look at more serious musician, Mawalongdi, Matoli, the Suri Mahai. Mawalongdi, the society. Moshi Hado Ganda. They will Labor them that they will be under the Titan Tower for them. I couldn't mention Target number. Madu Maman Kandava. Mazuki, Raja Sidi Lage, Lowy, Lebaki, Young Lurva, Pandu Mamada, Nipun Kumaki, Kakopoti, Nipun Kumaki, Wakaru Siata would be, later Kumaki, I could put in a woody, Rajabu Yore. Ngasigi thoram aduga mari leinana union gi president ibo yaimena Dr. Rajendra na paikhaliba thabak pu thagat pak phongdoki amjugi president samjaina aigi haiba wakhal thadokna miyam gi khanna thabak tawrase haiba wafam phongdoki ngasigi ke madu da tongan ba miyoi kyana heart kamari leinaba anaba sing yengnaki Hauzik oirakliba khunai gi sakta masida amatta oina punchinduna leiba ki thodang pubada saruk yaba mathok tare utpa naharul singi khongchat ama ningthau khongdang si chatkhre Khongchadadu Ozagi Sinfamdagi Potharaba El Dizamaniam Sung TS Ibomsana Ningthokong Public Park Tagi Lamthaki Khongchat Asina Hayengi Iraicha Kannawagi Damag Aikoi Punsinsi Manipurgi Nungaya Papa Kunai Ama Sem Nanaba Amasung Manipur Kanana by Koi Pulasi Haiba Placard Sing Paiduna Ningthokongi Mapam Kya Chaluruba Matunda Public Park Ta Amukhalaktuna Pandam Pangnanaba Apun Wasak Amasu Lominaki NIT Manipurda Assistant Professor ama aran bamongda senja thumja tawduna hapkhre haina KCB poirei maitai lupna lebak miyam da khangan khibadu NIT gi kanagumba myoi amatada atamnana nungaina daba leibadagi haikhibanate asigumba Manipur gi tangna phangba lamdam asigi mahiroi singda kanaba pigedaba institute asi hena magul leiba mahaikon ama ohenabagi mahutta myoi khuzok kharana masagi lanai khudongstaba khara phangnabu honnabada senja thumja tawduna Manipurgi Tungi Pukai Oigadoriba Institute Asibu Manghannabu Honari Hairi Lubasigi Publicity Secretary Malemngan Bamaiteki Cherol Amana Handak Tasu Institute Asida Aran Bamawongda First Class Logadabada Second Class Ki Candidate Ama Rules Ki Wangmada Oja Hapchile Haibasi Lupna Kupna Tizilaba Matungda Miyamda Kangan Kibani Miyamda Kangan Kibagi Maram Asi Makogi Aran Batabak Sing Adubu Chumthok Chanaba Tanja Pibani Adubu Institute Asida Huran Nalada Makoina Taukiba Aranba Adu Achumba Ohenaba Samjin Sajanba Clarification Piduna Aranba Singbu Achumba Ohenaba Honari Lupna Oza Ama Registrar Gi Marimatani Haikiba Adu Soikibani Assistant Registrar Gi Masel Nupani Haigadabani Hairi Institute Asigi Academic Din Amasung Registrar RR Shudana Matau Karamna Tabak Taukibano Haibasi Lebak Miyam Chingnari Makoina Taukiba Aranba Sing Adugi Lupta Che Chang Kudimak Leire, Maramaduna, Aikoi Maselgi Marakta, Awai Akum Taunabagi, Wahantok Leite Haina, Kali Hairi. Supreme Court na Chahi Asigi Marsta, Home Guard Singh, IRBM, the Police Constable, the Job Manana Kusuman Pinaba, Yatang P. Krabasu, Manipur Government and Namsinduna Tamle Haina, Manipur Home Guard Employees Welfare Association of Fongdogli, Manipur Press Club, the Pangtopa Paugimi from Amada, Association Gi President, Waimangi Namatam Sangna Home Guard Singh, IRBM the Police Constable Singa Job Manana Mathau Tauduna Lakli Adabu Kusumandi Yamna Pikna Piri India Gi Kwaidagi Wangba Ain Giloshang Supreme Court na Fauba Home Guard na Tauriba Tabak Singh Khangbi Duna Chanaba Kusuman Pina Bakanghalabasu Manipur Government na de Tumina Laishinba Thawong Pen de Haiki Rai Piraga Toro Chapter IRB Police Constable Pangan Biro Aida Pangan Biro Aiba Fogara Share Amuk Bandhaba Laitana, Atu Gumatam, compliance Tokana, Aya, Bibina, Order Tokina, Mayamsi, Awa, one. Aduga within the Home Guard administration, the Mo Marine Tati, streamline Tokyo, when hygienic Asimaga. Changang Gai Makhalekai the Gikwakel Maya Kobi the Laduna, Session is Taniketan Gi School Van Service Toba, Sawakpang Gopenbu. Uripok Hawam Dewan Lekai the Gikonjangbam Amarzit Kobamana, Uripok Oil Pamaya, da Sibaya Bamongda, Makokta Nungna Shuduna Fukiba Tong, Yaning the Fongtokuna, Changangai Makhalekai the Leba, Community Holda, Miam the Wakami from Satakre, Taudoka Siga Mari Lainana, JSCM Semkre, JSC Convener Sapam Tombina. Thaudok asida January ba Amarjit ki mathakta aingi oiba matik chaba cherak pijiba fawa JAC na miyam amadi Mahiroi organization singa khusamna duna akan ba khongjang changsing lagani Amarjit ki thawong asi Mahiroi khunai gi mayukta sathaba thawong ni haiki Karigamba matik chaba cherak si pirat trabat tarde Manipur da leiriba
सातकी संगठन सिंह वैन ड्राइवर की एसोसिएशन और सिविल सोसाइटी ऑर्गेनाइजेशन लेरिबा मणिपुर प्रजा मियाम की फनब खलीबा ऑर्गेनाइजेशन क्लिमक खुसमनरगा अखोइना चंगिबा पांडम सी अंगिबाबो हेना चौथुना अखोइना चंगनदमता मदुई अकंब फिरेब अमा लौरगा अखोइ ngasi jangang gi jesina changchung jaba khongja Imphal Municipal Solid Waste Management Sinduna Solid Waste Management ki matangda miyang gi wakhal tahanba thoram ama chingwairong da leiba classic ground da pangthokre thoram asida IMC ki chairperson Eni Mai Sharma Muhut ki director and Git Kumar Public Health and Sanitation Committee ki chairperson H Newton Chandra Saknai ba Economics and Mohendro Susaruk yakhi IMC gi oina Imphal City buluna na thamnana ba thabak tawriba NGO taruk na sinduna thoram asi pangthopani Mahut ki director N Git Kumar na Imphal City buluna na thamba government khaktana tawgadabani haiba wakhalon miyam na thadok piu city asi buluna na thamna bu hona bada miyam gi thodang chawi government na suluna na lunan ba city ama oina na ba ward khuding ki gari amam piduna thabak paikhatli bani haiki Lekai itu dah predefined time. Pung asu tadi tak kena hayu. Ni office card ni dari pung ni pala kena hayu. Tadi tak hayu. Hujan nam komo. Malah tolong tu bagi lew. Aku tak kaya tu harga. Homework saya. Tha homework saya dah tahu. Pada nak successful ni mesti. Cookie Student Organization KSO Imphal amasung Cookie NP Manipur ani na punna khusam na duna Black Day gi thoram New Chakon da leiba Tribal Market set pangthokre KSO gi secretary Saiboi Haukimna haukiba chahi ing 1998 Marifudra humdoidagi hauduna Cookie gi mathakta haurakhiba landa khwaidagi masing yamna sikhiba numit asi September gi tang 12 oikhi numit asida punna mioi Chamaga nipan ki punsi lomki numit na sibu ningsing duna laikhidraba thawai singna ingna chikna leiruna ba laishon tinchon tawbagi thoramni thoram asi furup amagi mathakta atamna na laman khumbagi wakhalon da pangthokpana ti haiki masi observe tawri sidi kanagumba community amagi revenge logani natraga moi uning dabagi hatred sunati adubu masigumba Black Day observe to sida ngasi si a day of prayer hanga tawraga future gi cookiesing gi future do ngasi si prayer oina every area da tawraga ngasi gi numi si waibri Chahi khara gi mamangda Kanglup ki irang da nupi angang yauna Cookie mioi kya awa jaitheng nangkhiba Thaudok adu ningsing duna ngasi mafam kya da Cookie Black Day gi thoram pangthok nakre Kangpok pida Cookie Christian Community ni sinduna thoram asi pangthok pagaloina na matungda asigumba thaudok asi thoktana ba taibang semba mapu gi mafam da thongnikhi Kangpok pe Christian Church ki pastor Reverend J Lunkim na Black Day gi matang da wa ngang laduna misi mina thoktuna awa ana tahan khiba thaudok asi yamna laibak thiba thaudok ni haiki pangthok liba thoram asi kanagumba amategi mayok tan nate makhatana Santi laknaba sutaibang mapugi mapamda thongnikhi amaromda KBC Center Kangpokpi na su thoram asi pangthok pagaloina na laikhidraba amadi victim oihoraba imung singidamak aphaba oina ba taibang mapu da thongnikhi Cookie Black Day gi thoram asi ngasi ayuk pung tara taba matamda Churachandpur district ki M Songel community hall da su pangthokhi thoram adu da Cookie luchingba kya su saruk yakhi Kairao Primary Health Center sitsat khiba tang tare tagi 24/7 onduna thabak tawba haukhre hairabasu hauzik center sida mai phangdaba amadi atai khudongsa daba kaya mayok nari hairi khudongsa daba kaya sigi marakta ngarang center sigi staff amadi asa single loinana kanna honabadagi nupi ama asoi angam yaudana angang unakhre haina center sigi numidangi duty pukhiba doctor poirai tona phongdorakli center sigi development committee gi chairman oiriba MI Khana Center Sibu 24/7 mathau tawhanbagi damak health services ki director bu thagatpa phongdorakli award pa kaya lairiba asisu athuba matamda mention biu hairi Dr. Poirito na mari lainaba singna center sigi award pa sing yengshin biduna thabak ningthina tawba ngamna bu hona biu haina phongdorakli Imphal West District Legal Services Authority amasung Manipuri Sanmit ihawlup na sinduna nongmagi oiba legal awareness program ama Sagolban Haino Pok maning lekai da ngarang pangthokre thoramasa Chief Judicial Magistrate Imphal West RK Memcha Longjam Mem Tombi Soibam Dhoni Susaruk Yakhi District Forum Thawal amasung Chandel gi member L Chandrakumar Advocate S Manorama amasung Child Welfare Committee gi member TS Bidyarani na resource person sing oikhi Village Water and Sanitation Committee Wangoi na sinduna Wangoi Water Supply Scheme na koliba
NGO sing Mera Parbi Loop sing Councillor Madi Member Singaloinana Committee Gi Mui Shingna Punna Mifam Pangthoktuna Committee SC Operation and Maintenance Wangkoi Haina Maming Onkre Hairi Longjam Babita Oinam Zitena Madi Longjam Sanahan Bibu Mathang Sidna President Secretary Madi Treasurer Oina Khankre ILP system chana haluhaina miyamgi ihauda sidri wafawa chara henbagi khongjong changsin khiba Chingmairong Mamang Awang Laikai Singluki Secretary S. Krishna Mani Sarma bu opagi thoram ama ngasi Lamlong Higher Secondary School da pangthokre Khurai pana apan ba singlum na sinduna pangthokpa thoram aduda Singluki President K. Sarat Janimski Relief Committee ki Chairman Y. Gozen amadi Oza Ibo Bina maru oiba miyoi sing oina saruk yakhi Singluki Maikai dagi Krishna Mani da ikai khumnaba utuna khudol post sing pikhi Singluki President K. Saratna Khurai apunmagi oiba Singlup asina matam matamgi oiba thaudok wathok kayada saruk yaduna lakli matungdasu yakhigani haikhi Jananeta Irabot ki chamaga taramapan suba ningsing thoram ngasi Irabot Celebration Committee Khurai na sinduna Khurai Kala Vidya Bhavan da pangthokre thoram aduda CPI Local Council ki L Iboyaima A Lala Sotin Kumar yauna luchingba kyana Irabot ki mafam da laishu katuna ikai khunab utkhi thoram aduda saruk yakhiba CPI gi S Sorojini na lamyan ba Irabot na pamjaram ba kaya adu ngasi gi mirol da khanghanna ba hona changi Comrade Sotin Kumar na Irabot na pamjaram ba apun bagi saktam sagatna ba hona ba adu ningsing minaduna apun ba Manipur ama ohenna ba ching tam khaidana nungshi chanana laiminaduna hona minasi haikhi Jananeta Irabot ki chahi chamaga taramapan suba mapok kumon thoram thabo mama chubna pangthokliba sigi saruk ama oina Langthabal Local Council CPI na sinduna Naran Konjinda thoram pangthopagaloinana ujar kya thakre thoram asida State Executive Member N Singhazit State Secretariat Member L Iboyaima State Deputy Secretary L Thoren Susaruk yakhi CBSE School Singya Soibana Maram Moraga Class 10 amadi 12 ki exam thaba fanghaudraba Mahiroi Singh chahi mangdana ba Government na hona binaba puning singsili Manipur Press Club ta pangthopa paugi mifam amada exam thaba fanghaudraba Mahiroi Singhi mama mapa singna Education Department ki makok thongba singna exam thaba fanghaudraba Mahiroi Singhi akhannaba exam singani haina phongdokhraga tumina leshin khibasi Mahiroi Singh mahitambada ninghannaba pokhale Mahiroi Singhi chahi mangdana hona biu haikhi Uripok Chakri Komgi Auto Rickshaw Parking da Imphal Sporting Club Sajin Biganu Haina Uripok Kangchup Road Auto Rickshaw Owners and Drivers Cooperative Society na mari lainaba singi puning chingshili Manipur Press Club ta pangthokhiba paugi mifam asida Uripok People's Welfare Committee gi Wangangloi A Fulen na auto parking da club Sajin gani hairiba simiyam gi yengduna handokpiu haikhi Like I said, Jana Tamaba, Satranaro, the social organization by Rafabi, the intellectual person, Kudimagna, Fuling Father Vidaga, I live to a seat, Sudan, the Levanta, Mamada, Satanaba, Unamaki, Maganabi, Madanaba, I might get the Union Tangkol Baptist Churches Women Fellowship Imphagi Silver Jubilee Celebration ngasi Julalen da Labor Tangkol Baptist Church ta pangthokre Lining Laishol gi thorom kya ga loinana pangthokhiba celebration adu da masak naiba mioi kya da khudol pot pi dunai kai khumnaki Fellowship asi chairman Yaumilla Duidangna Fellowship asi karigi damak lingkhat ki banu amadi thorom pangthokpagi matang da wafam kya phongdorakli Kakhulong Khulgi Lailam Thokpamgi Lam Khungi Chairman gi Mingda Government na Pirakpa Allocation gi Order Sagolban Kendra gi MLA RK Imo na khusinakre Kakhulong Youth Committee na sinba achamba thoram amada MLA na Khulgi Chairman Ginbon Lungkang maida order azu khusinakhibani Kakhulong gi chawkha thorangda angamba thakta thabak paikhatkani haina MLA na phongdoki Lamfel Kombiri Kaithel da Leiba Shubha Hospital and Assisted Reproductive Center da ing listing aniga mapandagi hauna in vitro fertilization IVF ki matengna ngasi fawda mioi chawnga kun mathoi gi manungda mioi chahumga tarataruk mai paktuna yum palaba nupa nupi kya macha lahen kre IVF ki matengna angang lahen khraba nupa nupi kya da mioi kharana lana khanba yaurupatagi mama oibi kya pendaba poknari hiramasi gi matangda mama oirabi amadi IVF ki matengna miro labi nupi singna Suba Hospital da chathariba IVF ki system asida aranba amata yaude haina phongdok narakli IBF haran kana mayamna society na kinonga khalliwa khogi emlana khogi atupada adigi na kainong kapi kholi kana yam ngang na ba ko do aina haining na khono IBF to isdi isagi khoi on oiba khoi app to degi akhoi da tran lokthoga ade khoi husband agi isagi husband degi taraga phajana same kan da khoi da isagi on angang go khona keno tong sari se adubu ke hetara prajana di sometimes IBF ka haran kan da
ꯃꯄꯥꯟꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯩꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯔꯥꯟꯕꯁꯤꯃ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯦ IVF haisi masagi ektuna angang oiba ngamdraba kanguna atoppadagi donor ek tawrakanda atopagi migi ektu lawraga miduda nupiduda natraga na nupadugi kainose semensi quality yaudrakanda atoppadagi donor tawrakanda angang ohenbani haibigi aranba thajabi mehek leibido madu ongtang sum thoangi haibigi kaino amasu leiba khoina sida thawina su hospital da leptana sum layeng eise ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯍꯥꯛ ꯌꯨꯝꯗ ꯂꯩꯉꯩꯗ ꯃꯣꯏ ꯋꯥꯈꯜꯗ ꯀꯩꯅꯣ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯎꯠꯂꯦ ꯑꯗꯣ ꯑꯩꯅ ꯁꯤꯗꯤ ꯀꯔꯤꯝꯇ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯅ ꯆꯍꯤ 50 ꯁꯨꯗ꯭ꯔꯤꯐꯥꯎ ꯑꯣꯏꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩ ꯌꯥꯝ ꯐꯖꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯅ ꯐꯣꯡꯗꯣꯛꯑꯦ ꯑꯃꯔꯣꯝꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅ IVF ꯀꯤ ꯃꯇꯦꯡꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯃꯥ ꯑꯣꯏꯍꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ intracytoplasmic sperm injection ICSI ꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯇꯩꯁꯤꯡꯗ ꯐꯪꯅꯔꯛꯂꯦ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯟꯁꯜꯇꯦꯟꯠ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯠ ꯑꯣꯏꯕꯇ ꯅꯠꯇꯅ IVF ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯋꯥꯍꯦꯡꯕꯝ ꯏꯃꯣꯅ ISTV ꯅ꯭ꯌꯨꯁꯀ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ Masina spam amma khakhtang khandukadui akhoi husband dagi spam amma khakhtang lawraga achi akhoi mamai na sing kakthalama matungda direct egg si akhoi mapanda puthoraga egg si sta direct caption dori ai koi ahan bagi IVF ki procedure duna spam china egg da attract orga changchan jaraga honor changchan ga do ko sakto hojik sigi sina spam si akoina mamai si kakthalaba matungda madu akoina pharaga semaga direct access da direct kapodoi admai toroga masi embryo form to deba machine anoba technology ni masi ICSI har khanne short form da sigumba gana si soi pawgodoi tawjare Chahi sigi haukiba July gi tang 8 da Film Forum Manipurna laibaki achauba ILPS ki ihau laikibana Film number thinglamba adu hayeng September gi tang 13 dagi athingba si komthogle makhadana film number yaragani haina forum gi general secretary na khangalakli Bangladesh amadi Pakistan da laikhraba Hindu Sikh Christian Jain Parsi amasung Buddhist lining lobadagi minority taduna India da halakhraba myoy singbu masagi che chang amata yaudrabasu leihanba yanana Bharat ki Ministry of Home Affairs na order thorakliba asi desam amadi aims na yabam ngamloi ngasi desam mayai loisang da pangthopa paumi singa unaba amada mahairoi lup asigi president Moirangthem angambana phongdokhibada miyoi bagi minungshi yenglaga mamang chahi gi December gi tang 38 fawbada changlakhiba foreigners singbu passport ek listing amaga chamapan kun amasung foreigner ek listing amaga chamapan nifu taruki makhada mari leinaba che chang amata yaudrabasu leihanana ba Thorang torokpa si Bharat Sarkar na Northeast State Singbu Muthatnaba Aron ba thorang tawbani Hirama sigamari leinana ahom jatiya tabadi Yuva Satra Parishad na khongjang changsilakpa si Desam amasung aims na saugatli Lubasina makhata na changsilakpa khongjang singda saruk yagani loinana khongpham handokna ba Prime Minister da sukhangalagani haiki Ekogi missing yamjadaba yamna pikpa Northeast ki yellow missing gi furupsing asi muthatna bagi oiba aron ba agenda ama India government na leirabra haibasini maramaduna hairi basigumba order asi amna thu matang manung da masi ekoi kakkadabani withdraw tawgadabani hawikchu makhata na hairi ba AJYCP amadi Northeast ki oiba miyamna asigumba order si mayok ta singnarakpa amadi order si withdraw tawna da lakhulakpa khongthang khudingmakta ekoi Desama madi aims na su ikoi punna satmin na bagi oiba khongthang duma ikoi yatpa hawragani haiba wafam simatanga tham Kodompo Pimamang Lekai da Laiba Youth Organization Club ki Silver Jubilee ga mari leinana ngasi World Vision gi sponsorship ki makhada angang singi layek pa changdam na bagi thoram ama pangthokre angang singi talent hunt tawba oina pangthokpa athoi ahen changdam na ba aduda class 1 class 2 amdi class 3 gi mahiroi singna saruk yabaga loinana makong mathang taraba singi maming lauthokhi Lamdeng Thaudoki Matangda Nakal Amatada International Maitais Forum na lepkiba leite haina forum asina thadorpa cherol amana khangalakli Mob Justice ki chanebi ama lamdam asida leirakli ba asi Maitais Forum na condemn tawi
Mob Justice na Warushin Purakpagi Muhuta Ain gi Mityeng da Aran bat tawbut singbu jarak phanghansi haiki. Manipur government ki NSS sel gi makhada Royal Academy of Law oinam nistinduna numit taret ni chatharakiba NSS special camp ngasi academy solution kre. Lotion magi thoramda hana revenue minister oiramba KH Pulin Kanta o Ibo Chobakhuman Royal Academy of Law gi principal I Jugeshwar Susaruk yaki. Numit taret ni ki camp manungda ujara thaba ex tempo speech First Aid program amadi social science na chungbagi thoram pangthoki. Thongzu Kendra gi manung da leiriba club sing chokhat hannaba ahen basanpham thadanaba thabak paikhalagani haina. Thongzu Kendra gi hanagi MLA oiramba TS Biswajin ngasi kongba khitri lekai da leiba youth guidance club sangab gi thoram da haikre. Thoram madu da club asigi president and Inamcha Singh Uchekon nong program panchayat ki pradhan Tamphasna Devi yauna miyo gyana saruk yaki. Biswajin na makha taraduna ngasi gi afaba samas ama ohenna bu honabada club singi chawraba thodang lei haiki. Activities in terms of education, in terms of sports, in terms of the cultural activities club fully activities election 5 lakhs to 10 lakhs club Handakta iril bungda leiba dukan taramathoi mai na chaktuna awana taraba mioi singda mateng oinaba Parliamentary Secretary MD Amin Sana sel gi tengmang pikre ngasi iril bungi machahal da pangthokpa thoram amada dukan taramathoi gi mapuda mateng oinaba sel pikhi makhatana makhoida jingasu pigani hairi Siza Hospital gi Pediatrics and Neonatology Department amasung Siplani na sinduna ahanba Siza Baby Competition ngasi Langol da leiba Siza Hospital campus da pangthokre competition asida angang nupa macha nupi macha punna angang chamaga marifuna saruk yaki Manipuri film gi sagnai rabi actress Bala Hizamna afaba khunaya ma thambada haurakliba angang sing asibu mapa mama oiba singna ningthina yingsin bichangi asiguma angang singi masamu phawata nabada saruk yabal lagliba mama mapa singbu thagapa phungdoki Siza Hospital gi Managing Director Dr. KH Palina Masafaba Manipur ama ohennabagi pandamda Siza Hospital da ahanba oina changdamnaba sipang thopani hana khalubadagi hena angang chani hena saruk yanaba jet thazalaki masina maram oiraga competition ase sinbada chandabagi khudong sadaba ma laikre matungda masi thoktanaba chawna silagani haiki Siza Hospital la ihan hadoina Siza Healthy Baby Show gasi sipangtok teng apena asata ubudagi hena lakpi mi chani gi matakta resa dawi ado hari basing se baruina basa phaba Manipur ma sem dawi pandamda tawjabani District Child Protection Unit Imphal East na Social Welfare Department ki makhada nomagi oiba Integrated Child Protection Scheme Child Protection Child Right amadi Child Trafficking ki matangda awareness thoram ama Khurai Nandaibam Laikai Tharo Devi Community Hall da pangthokre thoram asida Women Development Committee ki President Sarem Ongbi Manglembi Vice President Muktarai Child Welfare Officer Imphal West ti Usara ni susaruk yaki tongan ba resource person singna angang lalon ba amadi child right ki matangda wangang ki District Child Protection Officer Imphal East Indrani Chongthamna thoramasi Imphal East ki manung channa lamlai iril bung amasung androda su pangthokna ba thorang tawri haiki Ipa pokpa apokpa ima palem apokpi lupki ani suba mapok kumun thoram ngarang yaurabung primary school da pangthokre thoram asida ahal oiraba mioi yangkhai khangatuna khudol tamki lubasina fongba phawoi bi lion haina mingthon ba lairik amasu apokpa maruki purel lainingba mangi ningthaujam samkishor amadi mayang lambam kiran kumar na fongki thabaki paulo birasi Thabak ki pau lobirasi Rims ki staff narasa matara taruk logudori masaga sai tara nipan dai kuntra manga fabu ge manung daleba miwe singna darka sarakpa yagani rule ge matung ina sahi komthokani hairi yamdrabada class 12 pass tobaga loinana general nursing midwifery natraga nursing school natraga institute amadagi manaba mahige thakta pass toba miwe oigadabani darka special bagi matam september ge tang kunga mapani parikha center imphal da oigani Manipur High Court के जूनियर एडमिनिस्ट्रेटिव असिस्टेंट पोस्ट खरा लौगदोरी मसागत सही कुंट्रागा निफानदगी हेंद्रिबा यामद्रबदा BA BSc पास तरबा मियो सिंग लालिबा सेक्टर बगे तांग कुनगे माथोय फाबगी मनुंगदा ऑनलाइन दा दरखास्त पिसिन बयागनि हाइरे
ब्रेकफास्ट सेंटर इम्फाल ओइगनी हाइरे अमरोमदा हाई कोर्ट मणिपुर की कंप्यूटर ऑपरेटर खरा लौगदोरे मसागे सही कुंठा निपान फाउबगी मनुंग लैबा यामद्रबदा ग्रेजुएट पास तौबग लोइनना कंप्यूटर ऑपरेटर दा डिप्लोमा सर्टिफिकेट पाइबा मियोय सिंगना लागलिबा तांग ता तरु फाउबगी मनुंग दा दरखास्त थारकपा यागनी हाइरे एयरपोर्ट अथॉरिटी ऑफ इंडिया की फायर सर्विसेज की जूनियर असिस्टेंट यांखई लौगदोरे मसागे सही कुंठा फाउबगी मनुंग लैबा क्लास 10 पास तौबग लोइनना मैकेनिकल ऑटोमोबाइल नत्रगा फायर दा डिप्लोमा पास तौबग लोइनना साद यांखई फंगबा मियोय सिंगना सेक्टर के तांग 15 फाउबगी मनुंग दा दरखास्त थारकपा यागनी हाइरे बॉर्डर सिक्योरिटी फोर्स के हेड कांस्टेबल अमदी एसआई पुन्ना सनी कुंठा लौगदोरे मसाग सही कुंदगी कुनगनिपान फाउबगी मनुंग दा लैबा यामद्रबदा क्लास 10 पास तौरबा मियोय सिंगना सेप्टेम्बर तांग 15 फाउबगी मनुंग दा दरखास्त थारकपा यागनी हाइरे इंडो टिबेटन बॉर्डर पुलिस फोर्स की एएसआई स्टेनोग्राफर अमदी हेड कांस्टेबल खरा लौगदोरे मसाग सही तरागनिपान दगी कुनगमंगा फाउबगी मनुंग दा लैबा 10+2 पास तौबग लोइनना स्टेनो नत्रगा टाइपिंग हाइबा मियोइना लाक्टिबा सेप्टेम्बर के तांग 15 फाउबगी मनुंग दा दरखास्त थारकपा यागनी हाइरे सेंट्रल इंडस्ट्रियल सिक्योरिटी फोर्स CISF की कांस्टेबल ड्राइवर कम पम ऑपरेटर सामा यांखई तरुक लौगदोरे मसागे सही तरागनिपान दगी 19 फाउबगी मनुंग दा लैबा यामद्रबदा क्लास 10 पास तौबा ड्राइविंग लाइसेंस पाइबा मियोय सिंगना दरखास्त थारकपा यागनी अवांग नोंपोक की ओइना लाक्लिबा अक्टोबर के तांग 10 फाउबगी मनुंग दा दरखास्त थारकपा यागनी हाइरे मतकता पल्लिबा थबक की पाव असिगी अकुपा मरोल बाबुप्रादा लैबा जॉब सेंटर दगी खंगबा यागनी ngasiगidi थबक की पाव मतंग अस्ता लोइजरे मखा ताबा पाव अमुक लौबिसि सना लैपाक नाचोम आर्टिस्ट एसोसिएशन की कुंट्राग तरत सुबह ओइना पुथोकपा सुमांग कुमहै मेलै लेशनागी याइफा थौनी थौरम बोलोग्रान मनिंग लेबा एसोसिएशन असि ऑफिस ता पांगथोखरे थौरम असि मणिपुर स्टेट सुमांग लीला के एडवाइजर तरपोन थिएटर डायरेक्टर जुगिंद्रो काउंसिल की लाइफ टाइम प्रेसिडेंट गुणचंद्र शर्मा सुसरुक याखी सुमांग कुमहै असि रंजिनिंग थौजाना इबनी ओ प्रफ्लो चंद्रना ताकपी तंबिगनी काउंसिल के एडवाइजर तरपोना अनौब सुमांग कुमहै की एसोसिएशन सिंग लिंखतुना आर्टिस्ट सिंगबु सेल यामना पीरगा लैनरकपा अमरोमदा सुमांग कुमहै की अयिबे लैरक्तबा असिना कुमहै असि सिथरकपगी मरमनी सुमांग कुमहै मियामना नेग्लेक्ट्रबदी कुमहै असिगी महाउ याउदे फागी तौबा हैबा आर्टिस्ट लैरक्तबा असिसु कुमहै असिगी फिबम सिथरकपगी मचाक अमा ओइरी आर्टिस्ट सिंगना थवाई याउना कुमहै असि तौबा चंगी हाइखी अराप्ती मनिंग लेकाईगी मियामगी थबक थौरम सिंगदा सिजनबा लेकाईगी ओइना थंबा माइक मुनबगी मतंगदा पुलिस ता वाकलपदगी ngasi ayuk lilong police station gi OC na luchingba kangbu amana lekai gi mic operator oina leiba chanam sanjoy koba amagi yumdagi mic fagatpa lakpada yumthang nabada leiba chanam ibomsa koba amagi yumgi pochai chekhairam mi haiba wahauda police ka lekai gi myoy singam khonna bathokre police na mic pukraba matung mic thamdaba ibomcha gi yumda chatharem liba thong yaning di phongtok laduna OCSC mathakta action logadabani haina ibomsa gi loina bina phongdokli इबुदौ पुरैरोंबा वेलफेयर एसोसिएशन की सेक्रेटरी ओइबा तखेलमम सनाहल चथरिबा थौंग असि एसोसिएशन की अयाबा यावरगा तौबा नते हाइना प्रेसिडेंट वाई बिमुन फोंदोगले अराप्ती मनिंग लेकाई वुमेन एसोसिएशन की सेक्रेटरी वाई रिता लेमना लेकाई की ओइबा थौदोक अमदा वारशिन पुरकनबा ओसीदा हाइजबा लेख्रे मदुदी तौबीदना राजनीति की ओइबा इथिलदा थबक चथबा ओसी मतिक सादे ट्रांसफर तौगदबनि हाइखी ISTV network की अहेनबा HD channel अनि अमसु ngasiदगी हपचिले channel अनि अदुदी colors HD अमजी history HD नि HD set top box पानबा subscriber सिंगना अनौब channel अनि SD येंगबा फंगनबगिदमक नौना ट्विन तौबियु हाइदी पतंजलि योग समिति हबम मरक लोरे ममलेकाइन स्टेंडुना था अहुम चुपना चथरखिबा योग ट्रेनिंग असि इवेंट दौ तंफातोन लाइरेंबी संगलेंद लोशिनख्रे थोरमसे स्टेट लीगल प्रभारी पतंजलि योग समिति मणिपुर की NG टेस्ट कुमार पतंजलि योग समिति की हेड MC विनोद महिला की हेड सुमिंदर कौर सुसरुक याखी बा ट्रेनिंग सिंगदा सर्टिफिकेट सिंग यंथोखी मणिपुर स्टेट माइनॉरिटी कमीशन अमुक हना कंस्टिट्यूट तौदुना नियम चुमना मथौ तौहनबा मथौ तारे हाइना मणिपुर मुस्लिम वेलफेयर ऑर्गेनाइजेशन फोंदोरकली लोइनना कमीशन असिदा पॉलिटिकल की ओइबा खुद थिंजिनबा तोपियु अमदी माइनॉरिटी मियाम की दमक तौफम थोपा मथौ मनिंग तमना तौबा ngамहनबियु हाइनसु मरी लैनबा सिंगी पुनिंग चिंसिलगली सानबगी पाउ लौबियासे
Mamang chahi ki state league ki ahan bareng ta leirabasu knockout basis ki ahan ba match ta mighty kiba SSU Singjamai ZFC Churachandpur ki khutap mighty kre All Manipur Football Association still laga khumukcham ingocha sing Memorial Trust na sponsor tawduna Imphal gi mapan kangjai bungda Manipur gi masak nairaba team tara nithoina saruk yaduna sathari batara suba Manipur State League ki sanaki ba match ta Jomi Football Club Churachandpur na SSU Singjamai bu goal ama sinuda mighty ba pikibani Jomi Football Club Churachandpur gi mai pakpagi goal adu letmin thang na ani super half ki marifum mapan suba minute chanki match asida SSU Singjamai gi KS Rozit L Gogosa MD Sahidur Rahman amadi O Surjita referee na yellow card book tawki hayeng ahan ba match ta Manipur Police Sports Club amadi USA Khrai sanagani ani suba match ta Football Club Jalen Sadar Hills amadi Neroka Football Club Sangakpham ga sanagani Imphal East District Football Association Sinduna Ketrigaugi Aba Ground da team Taramathoina saruk yaduna ngasidagi Moirang team Ibo B Memorial First Division Football League hokre hawdopagi thoramda Parliamentary Secretary MD Amin Saha amadi Imphal East District Football Association ki President KS Mohori susaruk yaki ngasi ahoba numit ki sanaki ba match ta Star Club Moirang Kampuna TYWO takhelbu goal mapan sinoda maithi ba piki Star Club Moirang Kampugi goal sing adu TS Ngauthoina goal ahum amadi T Surjitna goal ani chanki atopa goal sing aduna L Johnson N Uttam Kumar L Mahesh amadi Kaga Anal na chankhibani hayeng UDO haingang amadi Neroka FC Sangakpham ga sanagani District Football Association Thawal na sinduna Hairok Polo Ground da team tarung na saruk yaduna sathariba second L Ibetombi Devi Memorial Super Division Football League Tournament ki ngasi sanaki bada Hishu Thawal na Hida Lilongbu goal mari ani da maithi ba piki sathariba tournament asida Hishu Thawal na point tara humdoi fangduna mangzil thabaga loinana champion oibagi khudong saba phangkhre Hida Lilong na point tara fangduna chatli All Manipur Volleyball Association sinduna Mayang Imphal ge Kuman Mini Stadium da team tara na group mari thokna khaidokna chathariba tara mari suba mini boy state level volleyball tournament ki ngasi sanaki ba match singda PBM team A Wangjing HYD CCL Hegruzam Sewa Nachau SUWC Irengbam YPC Bengal Saida Mutum Phibau amadi YPC Ishok magi lambana maithiba pikre Jingthang Lairembi Kang Association Bamdiar Nasinduna Bamdiar Makha Community Hall da Education Department ki makha da hana oza oiramba Namram Birchandra na donate tawraga Kangkhut mapana group ani thokna khaidoktuna chathari batara suba let Namram Anganghal Singh Memorial Kendra wa sahi humphum di makha gi League Cup knockout kang tournament ki ngasi sanakiba match da Thangoiban Kendra Kangkhut Akhu Team Bina Kaisamthong Kendra Kangkhut pu Panjil tara manga taret kaptuna maithiba pikre hayeng match leiraroi Imphal West District Football Association sinduna Malom Makha Lekai Terakha Ground da Timmapan saruk yaduna sathariba Kunithoi Suba L Sangita Devi Memorial First Division Football League ngasi sanakiba ahanba match da SKYC Sekmaina KAC Nambulenbu goal taruk ahum da amadi anishuba match ki sanakibada YWC Malomna DM Rao Sekmaibu goal ama sinoda maithiba pikre District Football Association Bisnupur na sinduna Bisnupur Mini Stadium da sathariba First Division Football League ngasi sanakiba match da CYC Chingning Kolna Ningthau Khongbu goal mari sinoda maithiba pikre Second Division ki sanakiba match da NGKSA Ngai Khong amadi IMWC Ishoka goal amata chanadana draw chatkre Super Division ki sanakibada KYBO Lema Pokpam Khunphamna Lasan Lema Pokpam bu goal ani amada maithiba pikre Kanglai Chess Academy High School na sinduna Academy sa pangthokhiba chahi tara manga makhagi tara suba second Saturday amadi second Sunday repeat chess tournament ki ngasi aroi banumit ki pangthokibada YIS na K Konalika yumna nungsi thoi ngairangbom GA Aerosmith Melson Yumnam Elena Khumukcham K Boris KSS Emson L Lalhaiba Tesbir Thiam RK Nelson amadi Prasanta Ningthaujam na makong mathang takre Loshin magi thoramda Kanglai Chess Academy ge advisor S Umananda Imphal East District Chess Association ki president TS Samson Susargyaki makong mathang taraba singna thoram mapu singna certificate amadi trophy piduna pungning thaugatki Chahi sida nauna save kiba Chess Boxing Association of Manipur na sinduna ahanba oina Kumalampak Boxing Rimda unit manga gi nupa macha humphuni thoi nupi macha kunhumdoi punna sanaroi marifu mangana saruk yaduna ngasidagi first state level sub junior boys and girls chess boxing championship haukre hawdopagi thoramda district amani session just ki S Ibomsa IABF ki senior technical official H Megha Chandra IMC ward number 9 gi
K Tiken, Ward number Marigi L Aren Kumar, Ward Taramapangi Y Rati Kanta, Advocate N Manikanta Madi retired K Sarojit Susarug Yaki, Nasi Pangthokiba KG Nifugi Sub Junior Boys Ta, SSC Sawongbungi, T Girisna KYO Kongbagi NG Henry Bumaitiba Piki, Category Sigi KG, Yankai Mangagi Pangthokibada SSC Team A Sawongbungi T, Lamyan Bana INDA Gi, Napigani INDG S Nobelbu Amadi SSC Team A Sawongbungi L Rohitna Unit Asigi O Lalaiba Bumaitiba Pikre KG Yankai Mangang Kauluki Sanakibada INDG N Dinishona Unit Asigi L Narispu Amadi SSC Team A Sawongbungi M Shamsana KYPO Giti Bojabu Maitiba Piki Manipur Fencing Association Senduna Kumalampaki Sai SAG Center la Unit Tara Marigi Nupa Macha Chamaga Humpudra Manga Nupi Macha Samaga Humpu Puna Fencer Chahunga Kuntra Manga Sarugyadan Satari Batara Mathusuba Governors Cup State Level Fencing Championship Kingasi Pangthokiba Senior Boys Ki EP Events Ta MPSC S Jayanta OLA KSS Roshan Sai RC E Dini Kumar Amadi Mishikol Gi Ke Virendra Namakong Mathang Takre Category Sigi Nupi Gi Pangthokibada MPSC Gi E Gita Upagi H Linthoi Mishikol Gi RK Rebika Amadi Upagi M Sanjara Nina Ahanba Ani Shubha Amadi Ahum Subat Takre Sub Junior Kanglup Ki EP Events Ki Pangthokibada KISSC Gi TS Hatis YASU Gi O Poringanba KISSC Gi Ke Napoleon Amadi Yasugi SS Robert Namakong Mathang Takre Category Sigi Fuel event gi pangthokibada upagi o chinglemba RSC gi L thongamba upagi ke Deni amadi KISSC gi N Rikina ahanba ani shubamani ahum subat takre category SC gi nupa macha gi pangthokibada KISSC gi N Mona upagi L Vidya Lakshmi Misikol gi L Martina amadi Sai RC gi L Khuburani na ahanba ani shubamani ahum subat takre category SC gi Sever gi nupa gi pangthokibada Mishikol gi El Chingkhay Amadi Nupi Macha Gi Pangthokibada Mishikol Gi A Zitmalana Ahan Batakre Manipur Archery Association Gi Meeting Makhada Kumalampak Sports Complex Ta Unit Tara Nithoi Gi Nupi Macha Archer Humpudra Humdoi Nupa Macha Kuntramanga Puna Archer Cha Maganibana Saruk Yaduna Sathariba Kuntaret Suba Senior State Archery Championship Ki Ngasi Pangthokibada Nupi Macha Gi Indian Rounda SICA gi CS Bebiana Ahanba YAC gi P Shonyana Ani Suba Amadi FAC gi K Puspabati na ahum suba takre Nupa Macha gi individual gi Indian round gi pangthokibada SICA gi N Arjun E unit asigi TS Langambana point taruk phangkre ITAC gi O Prem na point amata phangba ngamdre Manipur Civil Service Tennis Association Sinduna Lamphel Patal Laiba Officer Club Ta Department Tare na Saruk Yaduna Sathariba Kunmari Suba Manipur Civil Service Tennis Championship Ngasi Manipur Sarkar ki Additional Chief Secretary O Nabakishon na Athoy Mitunglen Oiduna Lushinkre Ngasi Aroy Banumit ki Sanakiba Men's Open ki Final da Police Department ki N Premjit na Department Asiki L Jitelbu Maithiba Pidna winner oiki Men's Open Doubles ki Final da Police Department ki L Jiten Amadi N Premjit ki Jurana PSED ki H Ibo Tombi Amadi N Dilip ki Jurabu set Ani Sinoda Maithiba Pikre Team event ki Sanaki Bada PHED ki H Ibo Tombi Amadi N Dilip ki Jurana Medical Department ki P Pritam Amadi RK Pritam ki Jurabu Maithiba Pidna winner oikre Makong Mathang Taraba Singda Trophy Amadi Certificate Sing Pidna Pungning Thogatki Manipur Rifles Association Sinduna Kumalampak Shooting Range Ta Ahum Suba Northeast Zone Shooting Championship Hayengdagi Pangthoknaba Sem Saba Loire Haina Championship Asigi Organizing Secretary RK Darendra Zitna ISTV ga akhana na unaba amada phongdokre Mahakna makha taraduna Championship asi Northeast Ladiba State Taruk Assam Mizoram Nagaland Meghalaya Manipur amadi Arunachal dagi official amadi nupi nupa shooter chamaga Humpudra Humdoina Saruk Yagani Manipur da Pangthokiba National Games ki matungda ngasi fawba mapan gi tournament amata pangthoktabana Kumalampak Shooting Range ki infrastructure sing khudong sadaba leibana Championship asi pangthoknaba honabada association asita awaba kaya mayok nahali tha asigi kun phawba pangthokadaba championship asi mapung phana pangthoknaba honabada Manipur da leiriba civil organization singna thingba ayatpa pibidana ba appeal tawki hayeng championship asti hagdokpagi thoromda minister Govindas Konthokjam minister M Okendro Yaski director W Bhaktaras minister Ahemo Chandramadi YSM gi AVSM lieutenant general K Himalayana thoromapu sing oigani Kogi civil organization leibiriba punamaksina kogi tournament
जगदोरिबा मनुंग 14 दगिना 20 बाउक्सिकी मनुंग ददी अखोगी बन तौबीदबा अदगी अखोगी लाइबा मिसिंगसिना तौ लाकदोरिबसिंगदा अपन पीदी दनाबगिदमक्ता अइना मयांगी मफमदा सिमतंगसु हम्बल रिक्वेस्ट अमा तौजरी Northeast Kung Fu Federation की कुन्निथोई सुबह मपो कुमोन थरम मणिपुर यूनिवर्सिटी स्पोर्ट्स कॉम्प्लेक्स ता ऑल मणिपुर कुंग फू ब्रदरहुड यूनियन सिंधुना पांगथोखरे थरम मदुद फेडरेशन की असिस्टेंट सेक्रेटरी टीएस नोरेंद्रो वर्किंग प्रेसिडेंट यावना मियोय क्याना सरुक याखी वांगांखिबा सिंगना कुंगफू मसाना चौखटहन्ना होनाबदा अखोय खुदिमकी चावरबा दायित्व लೈ हाइखी District Sports Association Kakching na sinduna association asigi ground stathariba super division ki ahanba match ta SAO Kakching na IYA Kakching bu goal ahum amada maithiba pikre ani suba match ke sanaki bada apsa mantak na KFC bu goal taruk amada maithiba piki ngasi nong magi oiba inga sagi pau pizari ICAR Lampel Patagi Pangba Paugi Matung ina ngasigi Kwadi Saba degree Celsius Kuntra Kwadi Ingba degree Celsius Kunitoi Nung Sita Yawe Sing Manil Gichang Ayuk te Chada Marifu Humdoi Nung Tildena Chada Humpudra Humdoi Nung Jugi Chang Nil Loshilak Pada Marui Papau Amuka Napizari Miyam Gilamsing Mara Oi Kraba Sapam Robin Hood Kilana Tauram Ngasi Tongan Bapurup Kayagi Mir Sing Yauna Ima Kuntogan Disang Nenda Pangtokre Manipur Singkup Sana Tugai na Bahonarapada Yengduna Laitopang Ngamloi Haina Social Activist RK Ranendra Sinna Fongdokre Amadi Churachandpur gi Hauzik Oiba Phibam da CM Natraga Minister Amata Chatuna Yengsindabasi Atakpa Maidagi Hejinbagi Thawumi Haina Kim Gangke na Fongdokre ISTV na Pizaba Pau Matang Sidloi Jere Bideng Tabira Bapunumapu Amuka na Kormzari